Manipur optional gi mai kai digi maru eba pau khra ising isaw na yum lising hum gi sahung humfu ga manga mangan takan khri mai kai kya digi mi kan bi gi thabak sa thari Kangpokpi district ki nung dolan manakta nungkin tharak pada mi teret sining sita hingori hau khiba nabi khumni mari ni sita Manipur gi mafam kya na nong left na surak padi gi Imphal Turel gi imai hengalak padi gi wapangal suan ba longnambal singda tai narak tu ising iraina namkhai duna mat nakpada lebi school sing ising na thumjin khra matung Manipur lenga army Assam Rifles Arambai Tengol CSO sing amadi miyam na khudong thiba mafamda lairi ba miyoi sing lau thok tuna sapagada ba mafamda pudok pi thabak leptri ngarang su army engineering amadi Assam Rifles ki commandant sing yauduna masing yam laba personal singna hangang mai lekai ri hi sisina duna mi hondok pi thabak sa thakri Arambai Tengol ki Tengol loising ising isaw na mayuk na raba singda mateng pang bi thabak kana sa thakri isingna namkhai khraba longnambal sing mention na ba mari lena ba lenga ki loising Arambai Tengol amadi lekai miyam na kana honari Manipur police ki maikei digi mathau taba mating pangduna mi hondok pa amadi longnambal mapung phana mention mangamdri ngasigi mi hondok pi thaba aduga mari lena mafam adura leramba army engineering commandant Gunabarat Bebegare na phungdor khibda Manipur da handa ka haina nong surak pari ki tholak riba ising isa ki phibam kupni gingsin bagaloina Assam Rifles amadi civil administration ga pau phauna duna mathau taba mating panghana ba ngamna bonari helpline number miyam da khanganuna kariguma khudong thibi gi pau laklabadi maphamadura khonglei thuna sangsin mi kan bagi thapak mapung phana train tawraba engineering degi personal singamadi Assam Rifles ki personal sing punsin duna miyam puthok tuna saphagada ba mapham singa thamri Assam Rifles ki commandant Radha Krishna na phungdoki beda ngang phawbata ka hena khudong thiba nangki ba mapham sing Imphal East ki Sanjen Thong Khurai haingang amadi wangkhai ki mapham sing ngasi gi oina army amadi Assam Rifles ki personal sing haingang amadi Khurai da ising isaw amata yum da lehoriba miyam lauthok pagi thabak sa thari ising isaw hanthakharagani khanduna yum manung da lehoriba singdasu thaknaba aphaba ising amadi sana thaknaba mateng pambagi thabak sa thari hauji army amadi Assam Rifles ki kalam nipan ising isaw mayunariba mafam singda deploy tawri makhata na mathau tarabadi kalam mari amasu reserve ta thamni hanis phongki nakalama rom da relief and disaster management ki director thadorak pachiolama gi matung ina ngarang phawbri ising isaw na yum lising hunga sa hunga humfuga mga mangta kankhre miyoy lising taraga mapan ga sani pan ga taraga mathui na awaba mayunari relief camp kunthraga mathui hangdok tuna miyoy lising mga songa ga mawdraga mapan khudong thiningai oiba maphamdagi laukthorакre ising isaw gi maraksida landslide ni fuga tre thokiya na pali amaramda ngasi Kangpokpi district ki man nung dalan manakta nung kintharakpadigi bolero tungduna lakpa anga hum yawna miyoy tret sining chiti hingaw hedi maraksida Territorial amadi Territorial gi imai wangkhalakpadigi miyamna khudong thiba thoktana ba Turel gi lairai sing semjin ba amadi ifut phorak mafam sing lebak mensin bigi thabak kaya kana sa thari hari amaramdana Jenims Hospital ising na thumjingkhre Rims Hospital su anabigi laifam lai shilaktri ngarang Imphal Turel paring da longnambal kai khiba amadi ising pathoki baduna maram oiduna state asigi yamna maru oibo hospital ama oiriba Jenims Hospital nga se ising thumjin dakhle hospital asida layeng naba lakiba anaba sing Manipur Fire Service ki fireman Arambai Tengol amadi miyamna atopa hospital puthokbi thabukan sa thari Jenims Hospital gi maikei digi medical superintendent Professor TS location thadorak basirolama gi matungina hospital asigi routine operation schedule singai thuktuna isawgi phibam phagalaklaba matamda pangthoklagani hari Jenims Hospital layeng duna lairamba anaba ayamana Rims Hospital purakpadigi hauji Rims Hospital su anaba sing laifam laitabigi khudongsa da thoklai hari Rims ki OPD mamang amadi lambigi nakalda bet thaduna layeng bigi thabak sa thari haina pawsna makhata na phungdorakli amaramdana ising isaudigi ngakthokna ba center na thadakhiba crore samriga marfu lut tawkhibigi matangda investigation tawgadabani Congress Manipur thoklibi ising isaw sibu state calamity ni haina laphokadabani haina bemola koizam governor takshinkhri Manipur ising isaudigi ngakthokna na ba center na thadakhiba crore samriga marfu BJP gi double injilenga lut tawkhri haina BJP gi lenga ku moral shiraduna hiramasigi matangda independence oina investigation tawduna thidokadabani haina MPCC ki president Kaisa Megachandra na phongdorakli haribo aphamasi MPCC ki president Kaisa Megachandra na mahaki official social media X account da post tawduna thadorakpa wadol da phongdorakibani
kaisa magazine thadorapa waroloda Manipur natana thokliba ising isawasi thingnana bahauki sahi English ngani ga kungani thuida flood management border area program gi makhara Union Ministry of Jal Sakti na state lengakta puna crore samri go humpu sen thadaduna English ngani ga kungo humdoida work order thokiba laikri haukiba sai English ngani ga kunga mari gi February da pangthokiba Manipur Legislative Assembly da hiramasi gi matangda maki maikei digi pukhat khiba wahangi pakhum oina flood management amasum border area program gi makhara thabak paikhat pau khreina matamadugi Manipur lengaki Water Resources Minister na House ta thamkiba laikre adubu saliba sai sigi me thadi gi hoduna June thada thoklibi ising isawsi thoktana naba India lagana thada kiba yamlaba sanba madu double engine lagana lut tawbudi gi thokpani maram aduna hiramasi gi matang independence investigation sathagadabani haina mega sandra na takshilakli nakala maramda Manipur thoklibi ising isawsibu state calamity haina lathokadabani haina MPP mol akoi jamna Manipur gi governor Ajay Kumar Bala unaduna takshinkri haukiba me kungani pani gi hoduna leptana suba nongna maram oiduna lamdam asita thokliba ising isaw sibu state calamity ni hana lakthokna ba inner Manipur parliamentary constituency gi MP angomcha bimol akoijamna Manipur gi governor unabatana tana aiba sirol pisinduna takshinkre governor Ajay Kumar Balaga unaba du MP bimol akoijamna haujik thokliba ising isaw gi matangda mari leinaba authority na paikhatliba thabak thoramsingi matana kupna naina khanana ki khana naina ba du da lainga ki maikei digi ising isaw amadi miyamna thingnariba awaba singa si mayuknana ba sisinariba authority singa sigi mathakta SDRF ki makhada train tawraba Nation Cadet Corps NCC gi lairiba cadet singsu sisinaba yagadra haibadu kupna khanana ki Governor Ajay Kumar Bala unaduna Manipur thukli ising isaw sina maram oiduna hakthengna saitheng piriba miyambo rescue na singba tongan tongan makhal gi maru oiba thaudang loribi state disaster response force SDRF ki pung kun ga mari supna pau phauna badana tana ising isaw na maram oiduna awaba saitheng khangliba miyam gi sana thakna bagi damak shiel gi mateng pangduna miyam gi yefna bagi damak leptana thabak kya su paikhatli haina pausta makhatana supali amarom dana Mahabali da lairiba yongsing ising mayeng tadriba phaw yingsinbagi thabak lakhatkani baris Manipur da haukiba numit kharani asida suriba akanma nongna maram oiragi state asigi tampak siliba Turel sing maru oina Imphal Turel Iril Kongba Nambul singba singi Turel launambal mapung kya da kairak pa amadi ising pa tharakpadigi Imphal tampak isaw thokpa sina maram oiraga Eskolai sigi manungsana lairiba Mahabali da yongsing ising thumsilakpadigi sana thaknaba phangdabigi awaba du ko honanaba kendra sigi MLA su oiriba thoksom saitrabata gi miyam khada ising mayeng tadri phawba yongsing asi yingsinbigi thabak lakhotkani haina Manohar Yum Barisar mana phongtokri hiramasigi matangna pauksi sin hakthengna Mahabali da unabada barist makhatan hai kendra sigi MLA gi miyam makhada naha mayam punnuna isawna solaba mapam singda mating pangduna lakri Madugi saruk am oina Mahabali asisu ising thummana maram oiraga khongsingi laifam lairakta ba masum saningai lairakta ba kya siko onana ba ayuki numidangi sanana ba tal hawai laphoi sem tarabus suja kabokna singbasing lai committee ga tana duna pijabi ki thapuk lokhali thaba asi isausina phatriba phawba haibadi ising hanthaduna normal oidriba phawba paikhatkani haina phungdokre Amarom dana ngasi phawbari nong phajana suki gadari Meteorological Department IMD na piba report ki matung in hayeng June ani phawbadi Manipur gi mapham khudimak nong marang kaina suki kan hari report adu gi matung in ngasi asi Manipur gi district mari Kangpokpi Tamenglong None amasum Senapati da red alert thopga loina akan manong suki maduna maram oiraga Imphal Mayol phawtuna sienba Turel ayamba danger rebel gi hendokna sienduna maphum kya ising isaw gi awaba mayonan ki loina state sigi lemhauriba district singsu orange alert pi duna akan manong sudun isawgi khudong thiba sida hena sawna mating pangsin ki hayeng gi oina None Tamenglong Kangpokpi amasum Senapati da orange alert piri loina makata na nong marang kaina suki genari ngasigi matakta masigi matar state sigi lemhauriba district singi ayamba mapham singsu nong sugun hari loina tha sigi ahumda state sigi mapham ayamba da nong parapna sugune adubo Imphal East Thawbal Bisnupur Kaksinga masum kamjong district di nong subigi wapum laiti hari Manipur gi district kharada parapna nong subigi thawng si tha sigi mari phawba laigani adubo tha sigi manga dari state sigi mapam khudimakta nong subigi wapum laiti hari amarom dana awang nong poki isawgi awabada sentana pangba yaba mateng pangani Amit Shah
Manipur yauna awang nungpok state kaya isaw thok tu na mi kaya gi punsi pikhamlan ki ba masung yung kay lantung kaya ama ata tukon ki ba sigidama center na pangbe ba mating pangan haina Union Home Minister Amit Shah na phongdokre Union Home Minister Amit Shah na extra thagalak pa worolamada hai awang nungpok ki state sing de lep na nong suba sin maram oiraga isaw thok tu na mi lising kya awaba tari ba siga mari lena Assam Sikkim amasum Arunachal Pradesh ki minister sing wari sanari masigi mathakta Manipur gi governor Ajay Kumar Bala ga wari sanari isaw thokpadagi state sing asida awaba mayuknari basigi dama center na pangbe ba mating pangan habi gi thazam pikri Prime Minister Modi na lusingba government sin awang nungpok ki miyam gi dama asoba nungzaw amagum leptuna lairi haina su Amit Shah na phongdokli manai Manipur gi oina hausak phawbud isaw sin maram oiraga mi ama thiba khangdana lairi mi ani sonkre isaw sina puna beles yang hi gamari da saw na sonkre puna mi lising mapan ga sani pan ga ani hakthing na awa bana hankre puna yum lising ma sama pan ga humfu ga mari thumjingkre puna yum da yopasa humfu ga mari sikre mi lising ma ga ni fu ga mari atop ma phamda thaidokre state si ki pham tara ga mari da landslide thok tur haujik su lairi marak sida Assam gi minister Himanta Biswa Sharma na social ex thagalak pa orolamada hai Assam isaw thokpaga mari laina Union Home Minister Amit Shah na telephone tawrokpadigi wari sanari state na miyamna thengnari ba awaba sidi center gi maikei digi pangba ba mating panglagani haibagi thazaba Union Home Minister na thamlakri ma ki maikei digi Assam government na awaba taraba miyam gi damak lokhotliba thabak thorom singi matangda marik sumba wapum tamkri Union Home Minister na Assam gi miyamna awaba taba saruk yabibigi damak thagatpa pungdui Panmayabadi Assam da isaw na maram oiraga mini pan sikrabani state asida lambi train service amasum isingi lambi kudimak mathau tawba ngamdana laktibani National Highway number 13 si Kamrup district ki Segaung da ising na lupsingkrabani Zorhat amasum Majuli gi marakta hi da lanthuk lansin tawba du selepkri isaw sina maram oiraga Arunachal Pradesh ki oina punami mapan gi punsi pikhamnakre ngasi su state asigi Bomji River gi akoi bi thokpa yadana lerakpa mi taraga mari gi punsi Indian Air Force na kankre Sikkim gi oina North Sikkim da landslide thokpa digi tourist lising maga songa rom panno leide khwari khudongthi pa thagdokti state asigi Mangan district ta tourist taraga mathoi puba gari ama Turel da Yungsinbada mi ama lekhidre mi ani sokle mi ni pan haujiksu thiba khangdana leide hadi Atopa paw madana kaptuna halamni Bihar gi Muzaffarpur district ta masa khangdaba khulai paiba khara miyoy ama nongmaina kaptuna halamni haina police na phongdokri laikhidraba miyoy du gi maming Ajit Rai kawi Satamarhi district ta gi haina phongdokladuna police official ama naiki haujingna ma Muzaffarpur district ki Ahiyapur police station ki manungsana leiba Doctors Colony area da lebani Deputy Superintendent of Police City Binita Sinha naiki Rai ngara numida mas khangdaba singna Doctors Colony area da leiba ma ki yumna nongmaina kaplamani thawdo du gi paw khongga police team ama mafam du sangsilubada Rai nongmai maru kayam pandana solga leramadagi khudakta government hospital ama da photke dugo sina purak haina doctor singa lathoki haina makna phongdoki DSP na haki thawdo osigi matangna police na case ma lokhotpaga loina thigatpigi thabak sathari amaromdana ngasidagi UNC ni Indo-Myanmar border fencing amasum FMR laukthokibagi mayokta pung nifugani pansukna officing da khongjang sangsinggadori hayengdagi hauraduna Indo-Myanmar ngamkhai paringda sambal khabigi thabak satharakpa amasum Union Home Ministry na ngamkhai paring asida hana satna halamlaba free moment regime FMR satna hankhidabagi mayokta Naga Purna Tabasing district da pung nifugani pangoina lainga ki officing da United Naga Council UNC na akanba khongjang sangsilagan haina laktokre khongjang asi sangsilaba UNC gi phirebasi all Naga student association Manipur ansamna laukibu warep ka manaba paringda larokadabani haidi khongjang asi sangsinabagi warep na March 13 English ngani ga 15 da pangthokiba UNC gi Presidential Council gi meeting na yetnaba laitana laukibani nomit asida pangthokpa mifamna laukibu warep adu UNC na amuhana mamang thagi 13 da mifam pangthoktuna anisubu warep oina lauduna reaffirm tawkibani haidi Yunalenga na ngamkhai paring du sambal khajilakpa amasum APMR satna hankidaba sina Naga Phuruki Puwari political amasum territorial rights singnare haibaduna masibungak sienduna thamnabagi damak UNC na khongjang asi sangsinggadabani haidi khongjang asi gi mari ledana UNC gi maikei gi district puna makta leiba apex buddhist ngamasum tribal hoho gi president singnasu democratic oiba mawong na sangsinggadoriba khongjang asida aki tujungba yauduna support tawnaba wafam khangan khre haidi
अमरोमदना नागालैंड की फेसामाद लंबी नमथख्रे मणिपुर की लाप गाड़ी सिंह खुजमाद लेपदबनी नागालैंड की कोहिमा डिस्ट्रिक्ट की डिप्यूटी कमिश्नर थोखिब सिरोल NH2 परिंग की कोहिमा माउ फाउब की लंबी की मरक्त लैरिबा फेसामाद हाईवे की सरुक खर किलोमीटर चामग मौद्रागनिथुगा .050 दगी चामग मौद्रागनिथुगा चामग यांखै फाउब की मरक्त नमथखिबन मरम ओइरगा हाईवे से थिंगजलगन हेन खंगलखै मरम असना मणिपुर की कोहिमा तमना लाकपा हेवी व्हीकल पुनमक खुजमाद लेपकदबने दुगा दिमापुर रोमदगी मणिपुर अमसुंग नागालैंड की खा थंगबा सरुकसिंग लाकपा गारीसिंगना सेसु जुबाजाद लेपकदबन हैरी अदोमैनमक सिरोल असिना हाइबदा लाइट मोटर व्हीकल सिंगदा अमक्तमक्तदी कोहिमा फाउदुना सकदब गारीसिंगना डेमोरी कोफ JCC किसामा फेसामा रनवे द सत्प यागने दुगा नागालैंड की खा थंगब सरुकत लैबा मफमसिंग अमसु मणिपुर की लाइट मोटर व्हीकल सिंगना BSF कैम्प सखबामा केदिमा बेसामा माउ गेट रोमदा डाइवर्सन तौदुना सत्प यागने हैरी